Manipur and Geopolitics Haiba Hiram da National Research Center NRC na SHINDUNA Nongmagi Oiba Khanna Neinaba Meepham ama CANCHIPUR gi NRC building the LEIBA NAOREN SANAJAOBA Public Library Hall da Pangthokhre Khanna Neinaba Meepham aduda Committee on Human Rights Kohar gi Chairman Fulindro Konsam amasung NRC gi President Thongam Azetna Thorong gi Maru Oiba Mitunglen Sing oina saruk yakhi Thorom adugi saruk amo oina Geopolitics and International Law locating Manipur Haiba Hiramda Symbiosis International University Pune gi Assistant Professor Laishram Malem Mangalna Wangangki eduga Manipur in the Global Geopolitics Haiba Hiramda Nagaland University gi Center for Southeast Asian Studies ki Assistant Professor CH Gunamanina Wangangki Thorom aduga mari leinana NRC gi President Thongam Azetna Hai Matam sangna thengnaduna laklaba lamdam asigi irang loisenbagi mami ngasi fawba uba fangdaba ase laibak thibani hauzik thengnariba lan ase mamang thakta lamdam asigi internal conflict oina unaram labasu mioi khuzok kharana mapal manipurdagi insenduna thokalapani haibase ngasidi mayek senglakle India Bangladesh amadi Myanmar gi marakta hauzik thokliba conflict asisu geopolitics na piba chaitheng amani haibase miyamna khangnarakle Oirakliba fibam asida geopolitics na lamdam asida piriba chaitheng sing asi mayek sengna khangminana wagi pandamda ngasigi khana ninabagi thorom asi pangthokpani haina su mahakna makhatana phongdokhe Dramatically oiba pot amada sanaraga lawba disan ki takta su thana chale pose machi me koi tasen lawga te aduna nakai singna koi United Nations ta sab chana ko wan thuk leba matam oiba thuna dum pisan ba ajan thung thin ba matok kai se ai thamdage aduga masi iramda mase National Liberation Movement leba namani adu National Liberation Movement habista masi leba si nuksi pote khudimo adu kai gidam le ino kamai le ino haibasi mati yam chawno wuhang mu be ibini ekoi Ada siguro buhang sisita ay koina sapsana niyang kandaminasi masi laibeda kudong chabalorga ngasi tuiba adugubi strategic laire haida tuiba aduguti thajaiba police miyam army miyam paramilitary force miyam sinadi ngasi ekoi masi swap to yaroi aduna aikoida akoi oiba wakalon sapsana khaminaba neinaminaba sangi halam tanaminaba sangi aduga ngangati wakanda akoi thabuk tawdi akoi tawumsi